ngasi phongkiba tongan-tonganba Manipuri siphongsingdagi maruoibi ipausing myamna thamjigi hanbada LAC manakta India amasum US ki military pun Lan Oraiba China amasum India gi Yanache singgi mayoktani China line of actual controls LAC manakta India amasum US military Lan Orai minaribasi New Delhi amasum Beijing ga sahi tawnakiba ngam khaiga mari lenaba Yanache yani ki mayoktani haina phongdokladana yumsagisi numita China na yaningdaba phongdokre India US joint military exercise Yuda Abhyas ki Taranipan sub edition line of actual controls LAC digi kilometer samarum lapa Uttarakhand hauzik chathari Lan Orai minabashina army anigi peacekeeping amasum disaster relief operations singda interoperability hengat hanba amasum haisingbu share tawnoba pandam thami Seoul anirom oigadaw Lan Orai minabasi chaliba thasi dawki China India borders LAC the India amasum US ki marakta sathaba joint military exercise 1993 amasum 1996 ta China amasum India ki marakta sahi tawnakiba Yanache singgi mayoktani haina China ki foreign ministry ki spokesman Zhao Lijiana Beijing the media briefing amada phongdoki masina China amasum India ki marakta amanama bu thajaba pokhande haina maana Pakistan ki correspondent amana hang wang amagi pakhomna phongdoki China ki foreign ministry na English singa samapan maudra ko humdoy amasum English singa samapan maudra ka taruki Yanache sing pusilakpa simaroi maramdi English singa ni kungi me thar nongpok thangba Ladakh ta LAC da yengnariba yenariba mafam sina People's Liberation Army na lanmi myam thajinana bohona kiba matamda maduleba ni Yanache sing thugai bani haina India na ki Leba ani gi marakta sahi tano ki Yanache sing aduna leba ani gi marakta ngamkai gi matang gi anaba lakpasing santi oina amasum maruk mapang oiba mongda wa tanaraga lusinba haina yanaki India amasum US ki army sing gi marakta khwaidigi phaba practice texas technique amasum procedure sings exchange tawna papandamna sahi khudingi leba ani gi military purna Lan Orai mine India US joins Yuda Abhyas ki taragani pansuba edition asi foreign trainings not only the Ukraine su November taragama panda Indians Army na Twitter thakhi joint military exercise ki mamang edition 2021 ki October thada joint base Almedrops Alaska US ta pangthoki hen su official sinai ki taramatu shuba airborne division ki anishuba brigade ki US lanmi sing amasum Assam regiment ki India ki lanmi sing exercise asida saruk yagan haina November taraga manga defense ministry na phongdoki joint exercise asina humanitarian assistance and disaster relief HADR operation sing the sumi yang thangmani India amasum US military puna Lan Orai minabi ki matangna sayi sigi August thada China ki military na siguma nungnang ma phongdok leki English ngani ki kun gi June thada Galwan Valley the China amasum India ki army sing gi marakta khothokna kiba matungdagi lebani gi marida sathi basaitheng ama pidun lakli India amasum China ki mari hiram punamakta sakot hanabagi dama LAC da santi thamba maru henesu India na haiduna lakli henesu paus na makatarakli lusilak poina to papaw khraga myama thamjagi Pakistan police truck na suicide bomb pokhai bada miyoi mari sikre kun hena sakre Pakistan gi irang yamna kanba Baluchistan province yumsakisi numita polio workers sing ngaksenan security personnel sing purakpa patrolling police truck amagi manakta Pakistani Taliban gi suicide bomber ama masana masabu wakhayan bada yamdrabda miyoi mari sikre amasum policeman kun yauna atay miyoi kun gomdoi sokre suicide bomber duna ketagi paramilitary constabulary truck target okay Drug ado haujuk sa tharibi anti-polio vaccination drive the polio workers sing aksena na security personnel sing thin wasapani amasum ketagi deputy inspector general of police Gulam Azafar Mahesharan Pawdu asumbane haki amasum sokiba sing adugi manungna policeman kun yaw hen spungdoki etega do policeman kun amasum misam ahum yawna yamdrabada atopa miyoi kun gomdoi shoken sumana phungdoki crime thokpongi sarukta masum truck mathak makha on badu yenglaga etik atuda explosive kilogram kuniga mangarum sijinaram gani haina panari suicide bomb pukhai badu da punagari ahum mang taki haina mangna makata na phungtuki lona yada bakangbu ni haina atingma thamkraba tehrik-i Taliban Pakistan TTP na attack adu makoina sathabani haina su lautuki sadakibe attack adu militants group asina 6 pair tokle haina su lautukraba matung numit ni leragani Omar Khalid
Kharasmi hainasu khangnaba Abdul Wali August thar Afghanistan hatkibigi laman khumman hainasu military group asin haki DIGP Mahesha Naki Pokhai Kriba du suicide attack amane thawdok thokpa manatu suicide bomber amagi haksangi masising phangi swaki Masu rickshaw ama police ki truck aduda thousand ki haiba preliminary police investigation sing khangle authority sing asok pasing layengna Ketagi hospital sing the emergency lautokre Prime Minister Shehbaz Sharifna thawdo yaning da phongdokre amasum etega du mari leina investigation ama sathanaba thabak paikhatnaba authority sing da khankre Radio Pakistan ki pau matungina Prime Minister na thawdo mi sikhibada thamosuna nongaitaba phongdokre hari polio workers sing makoigi punsi ki karimata khandana lebas ki mafam pumgi makoigi daitesing pangthokli hain Prime Minister na phongdoki Lebas sidagi polio virus mutatpa si government ki ahanba tawgadaba marueba tabak singgi manungda amani amasum polio pumut mutitriba phawba aikoi potharo hena Prime Minister na phongdoki President Dr. Arif Alvi na su etegadu yaningdaba phongdoki magna laikidaba singgi damak isor kurungki amasum asokpa sing thuna phogalangnaba thawniki Pakistan anti-polio vaccination ki workers sing sathabe attack handak hengalakli Say Sigi Mars Tada Pakistan gi awang nung subthangba sarukta nungay paibisingna polio worker nupi maleba si khwaidigi nobe anti-polio campaign da saruk yaruraba mayum da halakpada nungay na kaplag hatki mamang segi January thada khutlai paibisingna Pakistani awang nung subthangba sarukta polio vaccine pinanaba timama ngaksenma police officer ama nungay na kaplag hatki World Health Organization ki matungin Afghanistan ga loina na Pakistan si malim da polio leisa thokpa ikon kon maleba oidi hansu paus na makata na palakhibini luslak poina maruibe headline sangdang mayam na thamjage Afghanistan lining mari leina bi school la pokhai bedu mi taraga manga sikre kungni thoi hena sokre hari Afghanistan ki awang tang busarukta leiba Samangal province lining mari leinaba school ama da yum sukisa numita bom ama pokhai bedu yamdra bedu mi taraga manga sikre amasum atai kungni thoi sokre haina masak tak thoktaba official ama na phongdokre masak tak tho yadabu official aduna haki bom pokhai begi thawdo du Kabul dagi awang da kilometer sani ga taraga manga lappa province adugi konung aibak city da leiba madrasa jihadi seminary da Local Times nungtulpung ama tabra thoki amasum yoy taragama mafam dure siki atai kungni thoi soki asok pasing adugi manungda kharapibam runa lai amasum investigation ma sathari han official aduna haki maraksida interior minister gi spokesman Abdul Nafi Tako na thawdo yum sekation miki nungtilda Samangal province da label lining mari laina bi school da thoki amasum miyoy taragi punsi mangkre amasum atai myam sokhenesu phongdoki hari Amaramda group natragana kanagumba matana bom pokakibadugi responsibility claim to bulletri so hari adu hausugo ina de me pau matang solution jaragi amasum me ampun ano update ngaminasi